ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯂꯩꯇꯦ ꯁꯦꯡꯗꯣꯛꯑꯦ ꯑꯩꯅ ꯂꯩ ꯊꯥꯔꯤ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯅꯦ ꯃꯟꯅ ꯑꯆꯥꯄꯣꯠ ꯏꯃꯥ ꯂꯟꯖꯨꯒ ꯆꯥꯗꯦꯅꯦ ꯆꯥꯋꯦ ꯀꯧꯔꯃꯤꯗꯤ ꯆꯥ ꯇꯥꯕꯤ ꯀꯩꯗꯧꯔꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯐꯤ ꯇꯨꯕꯒꯤ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯐꯤ ꯇꯨꯕꯒꯤ ꯌꯦꯡꯍꯜꯂꯛꯇꯕꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯅꯝꯗꯕꯁꯦ ꯁꯨꯝ ꯇꯨꯈꯤꯁꯦ ꯍꯥꯏꯗꯤ ꯁꯦꯞ ꯑꯃ ꯏꯆꯥ ꯆꯥꯗꯕꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯇꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯔꯤꯡ ꯂꯥꯏꯠꯒꯨꯝꯕꯁꯦ ꯂꯩꯔꯕꯅꯤꯅ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯐꯖꯅꯕꯨꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯦ ꯀꯌꯥꯝ ꯂꯧꯔꯤꯕ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯦꯖꯔꯃꯦꯟꯗꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯗꯨꯝ ꯄꯞ ꯇꯨꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯄꯞ ꯇꯨꯔꯒ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅꯀꯣ ꯁꯤꯁꯦ ꯃꯤꯒꯤꯅꯤꯅ ꯑꯗꯣ ꯑꯩꯅꯅꯦ ꯑꯍꯥꯟꯕꯗ ꯁꯤꯁꯦ ꯇꯣꯞ ꯑꯣꯏꯅ ꯇꯨꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯌꯥꯝ ꯁꯣꯅꯣ ꯑꯣꯏꯔꯤ ꯍꯥꯏꯕꯗꯣꯀꯣ ꯑꯩꯅꯅꯦ ꯂꯥꯏꯅꯤꯡꯁꯤꯗꯗꯤ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯃꯦꯖꯔꯃꯦꯟꯁꯦ ꯆꯞ ꯆꯥꯕꯤꯁꯦ ꯑꯗꯨꯝ ꯀꯛꯅ ꯂꯣꯏꯔꯕꯀꯣ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯊꯛ ꯊꯪꯉꯛꯀꯗꯕ ꯐꯤꯗꯨꯒ ꯀꯛꯀꯦ ꯇꯧꯕꯁꯤꯗꯀꯣ ꯇꯦꯟꯅ ꯂꯩꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯣꯛꯑꯝꯗ꯭ꯔꯦꯕ ꯀꯣꯐꯤꯁꯦ ꯑꯗꯣ ꯕ꯭ꯂꯥꯎꯁ ꯍꯥꯞ ꯕ꯭ꯂꯥꯎꯁꯀꯤ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯅꯅꯦ ꯌꯥꯝ ꯁꯣꯟꯅ ꯑꯣꯏꯔꯤ ꯑꯍꯥꯟꯕꯗ ꯗꯦꯁꯥ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯊꯛ ꯊꯪꯒꯗꯕ ꯐꯤꯗꯨꯒꯤ ꯑꯣꯛꯀꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯍꯥꯟꯅ ꯈꯟꯒꯗꯕꯅꯦꯕ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯅ ꯅꯔꯚꯁ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯇꯧꯔꯤꯗꯣ ꯑꯣꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯕ꯭ꯂꯥꯎꯁ ꯑꯣꯏꯅ ꯇꯨꯊꯣꯛꯑꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯇꯨꯕ ꯍꯧꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯃꯦꯆꯤꯟꯁꯦ ꯑꯔꯤꯕ ꯃꯦꯆꯤꯟꯅꯦ ꯃꯌꯥꯝ ꯁꯨꯝ ꯈꯪꯉꯝꯃꯅꯤ ꯁꯤꯟꯕꯒ ꯉꯝꯖꯗ꯭ꯔꯦ ꯀꯣꯟꯅ ꯁꯨꯝ ꯁꯤꯟꯕ ꯍꯥꯏꯗꯤ ꯁꯤ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯨꯔꯒꯦꯕꯀꯣ ꯑꯀꯛꯄꯁꯤꯡꯗꯣ ꯁꯠ ꯇꯧꯅ ꯇꯨꯊꯣꯛꯑꯒꯦ ꯑꯗꯨꯒ ꯇꯨꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯏꯃꯥ ꯎꯔꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯁꯤꯅꯤ ꯇꯨꯔꯒꯦ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯄꯞ ꯇꯧꯅ ꯇꯨꯕ ꯍꯧꯒꯠꯂꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯕ꯭ꯂꯥꯎꯁꯀꯤ ꯁꯥꯏꯖꯇ ꯂꯧꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯒ꯭ꯔꯥꯛꯁꯦ ꯈꯔ ꯂꯧꯁꯜꯂꯤꯅꯦꯕꯀꯣ ꯇꯣꯞꯀꯤꯗ ꯀꯛꯈꯤꯕꯗꯣ ꯕ꯭ꯂꯥꯎꯁꯀꯤꯗ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯒꯤꯠ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯏꯔꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯤꯁꯦꯀꯣ ꯃꯌꯥꯝꯗ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯎꯠꯂꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯡꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯑꯗꯨꯝ ꯇꯟꯁꯤꯜꯂꯛꯑꯅꯤ ꯑꯩꯅ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯂꯣꯏꯗꯅ ꯍꯧꯖꯤꯛ ꯃꯅꯤꯡꯒꯤ ꯄꯥꯔꯠ ꯑꯃꯨꯛ ꯄꯥꯏꯔꯦꯕꯀꯣ ꯑꯗꯣ ꯃꯅꯤꯡꯒꯤ ꯄꯥꯔꯠꯁꯦ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯒ ꯑꯗꯨꯝ ꯕ꯭ꯂꯥꯎꯁ ꯑꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯣꯔꯠꯀꯥꯠꯇ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯇꯨꯖꯕ ꯕ꯭ꯂꯥꯎꯁ ꯐꯥꯏꯅꯦꯜ ꯂꯨꯛ ꯐꯥꯏꯅꯦꯜ ꯍꯥꯏꯕꯨ ꯇꯨꯕꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯨꯝꯀꯤ ꯍꯥꯞꯀꯗꯕꯗ ꯉꯥꯏꯔꯦꯕꯀꯣ ꯆꯨꯝꯀꯤ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯈꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯦ 36 ꯁꯥꯏꯖꯇ ꯇꯨꯕꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛꯅꯦ ꯑꯩ ꯆꯨꯝꯀꯤꯁꯤꯡꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯕ꯭ꯂꯥꯎꯁ ꯑꯃꯗ ꯉꯁꯤꯒꯤ ꯇꯨꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯃꯨꯛ ꯄꯥꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯅꯤꯇꯤꯒꯤ ꯃꯦꯆꯤꯟꯁꯦ ꯅꯤꯇꯤꯒꯤ ꯐꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯃꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯌꯥꯝꯅꯕꯨ ꯀꯣꯠꯄ ꯅꯠꯇꯕꯀꯣ ꯌꯥꯝꯅ ꯀꯣꯠꯄꯁꯦ ꯑꯅꯝꯕ ꯌꯥꯝꯅ ꯀꯣꯠꯄꯁꯦ ꯄꯥꯝꯒꯟꯗꯦꯕ ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯀꯣꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯑꯀꯣꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯀꯣꯠꯄ ꯀꯩꯅꯣ ꯃꯑꯣꯡꯗ ꯁꯨꯝ ꯇꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯌꯥꯝꯅ ꯀꯣꯠꯇꯕꯤ ꯁ꯭ꯇꯥꯏꯜꯗ ꯇꯨꯖꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯐꯤ ꯇꯨꯕ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯃꯨꯛ ꯄꯥꯏꯔꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯨ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯈꯥꯂꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯗꯣ ꯐ꯭ꯔꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯃꯦꯆꯤꯟ ꯐꯝꯗꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯣꯝꯗ ꯐꯤ ꯇꯨꯅ ꯀꯟꯅ ꯂꯣꯏꯁꯜꯂꯛꯏꯉꯩꯗ ꯑꯩꯈꯣꯏ ꯃꯃꯥ ꯀꯟꯅ ꯀꯞꯄꯒ ꯂꯩꯔꯝꯃꯦ ꯆꯦꯟꯈꯠꯂꯛꯀꯦ ꯉꯝꯕ ꯇꯨꯃꯤꯟꯅ ꯀꯩ ꯀꯞꯄꯤꯅꯣ ꯍꯥꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥꯅꯦ ꯎꯏꯇ ꯄꯥꯗꯕ ꯚꯤꯗꯤꯑꯣꯅꯤ ꯂꯧꯔꯤꯁꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯣ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯜꯂꯛꯑꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣ ꯀꯞꯄꯤꯁꯦ ꯑꯌꯣ ꯇꯤꯜꯍꯧꯅꯔꯣ ꯉꯁꯥꯏꯗꯤ ꯀꯞꯄꯤꯗꯣꯅ ꯑꯗꯨꯒ ꯀꯞꯄꯤꯅꯦ ꯍꯥꯏꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯩꯅꯦ ꯊꯣꯛ ꯇꯧꯕꯒꯗꯤ ꯕꯣꯔꯥꯒꯤ ꯇꯤꯜꯍꯧꯅ ꯀꯞꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯕꯥ ꯃꯁꯛꯀꯁꯤꯒ ꯑꯩ ꯏꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯂꯩꯇꯦ ꯃꯣꯏꯌꯥ ꯈꯤꯇꯪ ꯁꯪꯖꯈꯤꯕꯩ ꯋꯥꯇꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔ ꯁꯥꯡꯗꯣꯔꯛꯄꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯥꯡꯗꯣꯛꯄ ꯅꯠꯇꯦ ꯐꯖꯔꯝꯈ꯭ꯔ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯣ ꯔꯥꯁꯤꯅ ꯃꯇꯨꯝ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯅꯄꯥꯎ ꯁꯦꯡꯅ ꯈꯨꯝꯃꯨ
ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅ ꯄꯗ ꯇꯥꯟꯅꯩꯅꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯍꯣꯕꯁꯤ ꯌꯦꯡꯉꯨꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯤ ꯂꯩꯁꯦ ꯑꯩꯅ ꯊꯥꯖꯕꯅꯦ ꯐꯖꯅ ꯍꯧꯔꯦ ꯒꯣꯟꯗ ꯂꯥꯛꯏ ꯏꯁꯤꯡ ꯆꯥꯏꯅꯕꯒꯤ ꯀꯩꯅꯣ ꯂꯧꯒꯦꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯗ꯭ꯔꯝ ꯊꯝꯃꯦꯕ ꯏꯁꯤꯡ ꯀꯩꯀꯥ ꯆꯥꯏꯕꯒꯤ ꯃꯣꯏꯗꯤ ꯂꯝꯁꯦ ꯍꯥꯏꯗꯤ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯁꯤꯗ ꯕꯣꯔꯣꯏꯁꯨ ꯐꯧꯔꯝꯃꯤ ꯕꯣꯔꯣꯏ ꯑꯃꯈꯛ ꯆꯥꯒꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯐꯖꯗ꯭ꯔꯥ ꯑꯩ ꯁꯤ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯒꯦ ꯅꯥꯄꯤ ꯉꯥꯛꯇꯁꯨ ꯉꯥꯏꯔꯦ ꯃꯐꯝꯁꯦ ꯈꯔ ꯐꯣꯏꯗꯣꯛꯇꯗꯤ ꯌꯥꯔꯣꯏ ꯁꯪꯉꯤꯉꯥꯏꯁꯤꯗ ꯉꯁꯤꯗꯤ ꯔꯟꯅꯤꯡ ꯆꯠꯂꯔꯣꯏ ꯑꯩ ꯃꯌꯥꯝ ꯁꯤꯒ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯦ ꯐꯣꯏꯗꯠꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯨꯝ ꯁꯪꯒꯥꯕ ꯂꯩꯌꯦ से चला जाऊं लौट के आऊं ꯃꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯍꯌꯦꯡ ꯍꯥꯏꯔꯒ ꯍꯪꯆꯤꯠ ꯌꯨꯝ ꯁꯥꯡ ꯀꯥꯗꯣꯏꯅꯦꯕꯀꯣ ꯅ ꯍꯧꯖꯤꯛ ꯀꯟꯅ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯤ ꯌꯦꯡꯉꯨ ꯐꯤꯁꯨ ꯂꯧꯁꯟꯈꯤꯒꯦ ꯍꯧꯖꯤꯛ ꯐꯤ ꯂꯧꯁꯟꯅ ꯈꯣꯠꯆꯟꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯅꯥꯄꯤꯁꯦ ꯑꯝꯇ ꯐꯣꯏꯗꯠꯈꯤꯒꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯖꯦꯅꯝꯗꯒꯤꯗꯤ ꯅꯥꯄꯤꯁꯤꯅ ꯍꯦꯟꯅ ꯐꯔꯦꯅꯦ ꯋꯥꯡ ꯆꯥꯎꯗꯅ ꯃꯌꯥꯝ ꯐꯣꯏꯕ ꯌꯥꯕ ꯈꯔ ꯑꯄꯧꯕꯁꯤꯡꯗꯣ ꯃꯜꯂꯒ ꯁꯨꯝ ꯐꯣꯏꯔꯦ ꯑꯀꯨꯞ ꯑꯇꯥꯏꯗꯨꯗꯤ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯀꯟꯕꯁꯨ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯔꯛ ꯀꯥꯟꯗꯗꯤ ꯈꯔ ꯐꯣꯏꯗꯜꯂꯦ ꯀꯣ ꯑꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯑꯦ ꯑꯩꯅ ꯂꯩ ꯊꯥꯔꯤꯁꯦ ꯌꯦꯡ ꯌꯥꯗ꯭ꯔꯦꯅꯅꯦ ꯃꯣꯠꯃꯟꯗꯅ ꯁꯦꯡꯗꯣꯛꯄꯤꯔꯦ ꯐꯥꯒꯤ ꯇꯧꯁꯤꯟꯒꯦ आंटी बोरा 10 का और सिंजू 10 का दे दो कहाँ जाएगा खाएगा अभी कहाँ में यहाँ पे पैसा दे पहले निकलो पहला पैसा निकलो बाद में सामान देगा काय बोरा का सिंजू का खतंग चाके नुंफिंदी कइनम चानिंगी माना माय फोन में हम थांग जा रहे हम तोत कनु है बोरा अनि होम का कापो बोरा तो हाउ दो मान ब्रेंगे मसक इंगे मोहम बुतong happy रे ni नुंफिंगी अचापोत ꯂꯣꯏꯁꯜꯂꯛ ꯇꯣꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯐꯝꯃꯦ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯁꯦ ꯌꯦꯡꯉꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯛꯄꯗꯣ ꯄꯨꯟꯁꯤꯒꯤ ꯏꯁꯤꯡ ꯂꯥꯛꯇꯕꯅꯤꯅ ꯍꯔꯥꯎꯅꯔꯤꯁꯦ ꯌꯦꯡꯉꯨ ꯑꯁ ꯑꯍꯥꯟꯕ ꯏꯁꯤꯡ ꯂꯥꯛꯏꯅꯤ ꯑꯍꯥꯟꯕꯗꯤ ꯑꯅꯤꯁꯨꯕꯅꯤ ꯑꯍꯥꯟꯕꯗꯤ ꯑꯩ ꯂꯩꯍꯧꯗ꯭ꯔꯦ ꯏꯁꯤꯡ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯕꯥꯗꯤ ꯂꯥꯁꯇ ꯏꯁꯤꯡ ꯑꯃꯐꯥꯎ ꯇꯥꯔꯛꯇ꯭ꯔꯕ ꯆꯣꯛꯀꯅꯤꯍꯦ ꯍꯩꯠ ꯇꯥꯔꯛꯏꯁꯤꯗꯤꯅ ꯅꯣꯏ ꯂꯩꯁꯟꯅ ꯊꯝꯃꯝꯒꯅꯤ ꯍꯥ ꯇꯥꯔꯦ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎ ꯇꯥꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯕꯥꯜꯇꯤꯟ ꯑꯅꯤ ꯍꯣꯜꯂꯧꯔꯒꯦ इस होना था ये उधर बहुत होली इमार लंजू को चादी नहीं है तो ना कहीं दो इन्हें चो हराओ बस सरू जाओ इरो हराओ बस सरू जाओ इबा हाई दे को हाई दे हम ऐसे लाख तेरे तो मिल घरे छोड़ मगा सिने आई ना लाख तेरी चोपा में चोप तारे तो चोपे नहीं से चोपे हागी दे ऐसे हमारे लोग पता लगी लई घरे ने करी वो माने कोकना वो भाव में ना उड़ी कोकना रे चोपे ने तो साबियन थे ना चोपे इस लुम्ब का साइनी हो मुझे इस जवाना थांगे से कोई माली को चोरा दी पापा दिन गाड़ी दी मान रहे उन्हें आई माँ माली ने यार ये थम्मो ने ओ लागते हैं ngambong bro anh sandai ha koi boy na dukan cha thu ge loka
ꯌꯦꯡꯃꯤꯟꯅꯁꯦ ꯃꯝꯖꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯚꯟꯗ꯭ꯔꯥ ꯇꯧꯗꯣꯏꯕꯀꯣ ꯉꯁꯤꯗꯣ ꯚꯟꯗ꯭ꯔꯥꯁꯦ ꯂꯍꯥꯟ ꯄꯨꯄꯨꯒꯤ ꯁꯣꯔꯥ ꯇꯧꯈꯤꯗ꯭ꯔꯥ ꯑꯗꯨꯗꯨꯒ ꯋꯥꯖꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯁꯦꯕꯥꯔꯤ ꯃꯆꯥꯁꯤꯡ ꯋꯥꯈꯤꯕ ꯂꯩꯇ꯭ꯔꯥ ꯑꯗꯨꯗꯣ ꯃꯣꯏꯅ ꯚꯟꯗ꯭ꯔꯥ ꯄꯤꯖꯔꯤꯕꯗꯣ ꯌꯦꯟꯅ ꯄꯤꯖꯒꯗꯕꯗꯣ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯗ ꯑꯣꯏꯔꯗꯤ ꯐꯕꯗꯣ ꯑꯍꯟꯁꯤꯡꯁꯨ ꯌꯥꯎꯕꯅꯤꯅ ꯌꯦꯟ ꯆꯥꯏꯒ ꯆꯥꯗꯦꯒ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯉꯥ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯚꯟꯗ꯭ꯔꯥꯁꯦ ꯑꯗꯨꯗꯨꯅ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯁꯤ ꯈꯣꯠꯁꯤ ꯍꯥꯏꯅꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯦꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯆꯠꯂꯒ ꯀꯩ ꯀꯩ ꯇꯧꯔꯤ ꯍꯥꯏꯕꯗꯣꯀꯣ ꯃꯌꯥꯝ 비니까 싱그라 합시. 그러라. 아들 가면은 머리 가고 버려. 머리 가고 잡지 가면은 오늘 나이 값이 오고 버려. 머리 잡이 빈다. 머리 잡을 거는 또. ꯀꯔꯤ ꯉꯥꯅꯣ 나싱. ꯀꯥꯏꯅꯣ ꯉꯥ 나 맞이나 잡으리. ꯉꯁꯤ ꯄꯨꯖꯥꯔꯤ ꯉꯁꯤ ꯄꯨꯖꯥꯔꯤꯁꯦ ꯏꯕꯥꯅꯤꯗ ꯇꯥꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯗꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯒ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯝꯃꯅꯤ ꯃꯌꯥꯝ ꯑꯩꯁꯤꯗ ꯆꯥꯛ ꯊꯥꯡꯒꯠꯂꯦ ꯁꯧꯔꯦ ꯐꯖꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯖꯥꯏꯁꯜꯂꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯁꯪꯒꯣꯏꯗ ꯄ꯭रिꯌꯥꯡꯀꯥꯅ ꯉꯥ ꯀꯔꯤ ꯀꯔꯥ ꯉꯧꯈꯠꯄ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯁꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯒ ꯆꯥꯛꯁꯦ ꯖꯥꯏꯁꯜꯂꯝꯃꯅꯤ ꯑꯩ ꯆꯥꯛꯁꯦ ꯈꯤꯇꯪ ꯃꯍꯤ ꯂꯩꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯊꯥꯔꯒ ꯑꯗꯨꯒ ꯈꯤꯇꯪ ꯀꯪꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯏꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯝꯃꯒꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯁꯪꯒꯣꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯋꯥꯊꯤ ꯉꯥꯡꯅ ꯇꯧꯃꯤꯟꯅꯔꯨꯔꯒꯦꯕ ꯈꯔ ꯀꯔꯤ ꯁꯤꯗ ꯋꯥꯎ ꯌꯥꯝ ꯐꯖꯔꯝꯃꯤꯅꯦ ꯂꯩꯔꯪꯁꯦ ꯇꯤꯟ ꯃꯊꯛꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯉꯥ ꯉꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯄ꯭रिꯌꯥꯡꯀꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯈꯥꯕ ꯉꯧꯗꯣꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯃꯀꯣꯛꯀ ꯂꯣꯏ ꯂꯣꯠꯁꯟꯈꯔꯦ ꯃꯃꯥꯏꯒ ꯑꯇꯩ ꯑꯉꯧꯕ ꯉꯁꯥꯏꯗꯤ ꯁꯤꯗ ꯉꯧꯔꯤꯕꯅ ꯈꯥꯕꯩꯗꯣ ꯑꯝꯇ ꯂꯧꯅꯦ ꯈꯥꯕꯩꯗꯣ ꯐꯖꯔꯁꯦ ꯖꯨꯒꯥꯔ ꯈꯥꯕꯩ ꯂꯦꯛꯆꯔ ꯐꯕꯤ ꯉꯥꯛꯇꯅꯤ 미나 칼날이 미나나 블록에 타는 거 내사비니 정말 몽진이나 무나이 먹고 ꯑꯃꯣꯏꯁꯦ ꯆꯥꯛꯈꯨꯝ ꯆꯪ ꯆꯥꯗꯕꯤ ꯉꯥꯛꯇꯅꯤ ꯇꯣꯅꯅꯤ ꯑꯐꯕ ꯐꯖꯕ ꯋꯥꯍꯩꯅꯦ ꯍꯥꯏꯁꯤꯁꯨ ꯀꯩ ꯃꯃꯥꯡꯕ ꯋꯥ ꯌꯥꯎꯗꯦ ꯅꯠꯇ꯭ꯔ ꯕꯦꯡꯀ ꯑꯩ ꯉꯁꯤꯒꯤ ꯉꯥ ꯃꯔꯤꯡꯈꯥ ꯉꯧꯕꯗꯤ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯄ꯭रिꯌꯥꯡꯀꯥꯅ ꯊꯣꯡꯖꯔꯦ ꯑꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯉꯁꯤ ꯈꯪꯗꯣꯔꯤ ꯃꯥꯏ ꯃꯈꯨꯠꯁꯦ ꯃꯈꯨꯠ ꯂꯧꯈꯠꯂꯤꯅꯤ ꯍꯣꯔꯦꯟ ꯍꯥꯎꯔꯁꯨ ꯍꯥꯎꯇꯦ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯩꯗꯤ ꯑꯗꯨ ꯑꯃꯁꯨ ꯂꯥꯛꯑꯒ ꯃꯣꯕꯥꯏꯜ ꯃꯦꯠꯅ ꯂꯩ ꯆꯪ ꯌꯥꯗꯕꯤꯅꯤ 짜와의 거울미는 짜다니 ꯃꯥꯅ ꯏꯆꯨꯝ ꯆꯨꯝꯗꯣꯛꯈ꯭ꯔꯦ ꯂꯥꯁꯇ ꯕꯨꯗꯤ ꯃꯥꯜꯂꯦꯍꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯖꯔꯨꯔꯒꯦ ꯑꯁꯦ ꯆꯥꯅꯕꯒꯤ ꯉꯥꯏꯖꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯖꯔꯦ ꯑꯁꯤꯁꯨ ꯋꯥꯔꯦ ꯉꯥꯏꯕ ꯋꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯕꯤꯎꯔꯒꯦ ꯁꯤꯁꯨ ꯋꯥꯔꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯆꯥꯛ ꯊꯤꯔꯒꯦ ꯑꯩꯒꯤ ꯆꯥꯛꯁꯤꯕꯨ ꯀꯃꯥꯏꯅ ꯑꯣꯏꯔꯝꯗꯣꯏꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯄꯦꯠꯄ꯭ꯔꯥ ꯆꯦꯡꯖꯪꯕ꯭ꯔꯥ ꯃꯌꯥꯝ ꯊꯥꯡꯗꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯥꯏꯗꯤ ꯄꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯟꯅꯕ ꯇꯧꯔꯨꯔꯒꯦ ꯃꯌꯥꯝ ꯆꯥꯛꯁꯤ ꯈꯤꯇꯪ ꯅꯥꯀꯜ ꯁꯥꯏꯗ ꯑꯃꯗꯅ ꯄꯦꯠꯂꯤ ꯁꯥꯏꯗ ꯑꯃꯗꯅ ꯀꯜꯂꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯆꯥꯕꯕꯨꯗꯤ ꯌꯥꯅꯤ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯍꯧꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯖꯕ ꯑꯩ ꯉꯥꯡꯕꯒ ꯁꯣꯏꯒꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯤꯖꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯨꯖꯥꯔꯤ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ ꯉꯁꯤ ꯑꯍꯥꯟꯕ ꯊꯣꯡꯖꯕꯁꯤꯗ ꯃꯣꯔꯣꯛꯇꯤ ꯈꯇꯪ ꯁꯥꯔꯦꯕꯣ ꯃꯣꯔꯣꯛ ꯆꯥꯗꯕ ꯃꯤꯗꯤ ꯍꯨꯋꯥ ꯍꯨꯋꯥꯅꯤ ꯃꯣꯔꯣꯛ ꯑꯩꯒꯤ ꯆꯥꯗꯣꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯥꯔꯒꯦ
ꯍꯧꯖꯤꯛ ꯆꯥꯛ ꯆꯥ ꯂꯣꯏꯗꯅ ꯐꯝꯃꯤꯁꯦ ꯑꯃꯁꯦ ꯍꯟꯗꯛ ꯃꯔꯛ ꯐꯣꯟꯗ ꯌꯥꯝ ꯂꯩ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩ ꯀ꯭ꯋꯥ ꯆꯥꯈꯤꯒꯦ ꯍꯧꯖꯤꯛ ꯆꯥ ꯂꯣꯏꯔꯦ ꯑꯗꯣ ꯅꯥꯎꯆꯥꯁꯦ ꯑꯝꯇ ꯊꯤꯟꯕꯤꯔꯨꯒꯦ ꯃꯇꯦꯛꯈꯒ ꯑꯩꯒ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯅꯤ ꯀ꯭ꯋꯥꯁꯨ ꯆꯥꯁꯜꯂꯛꯑꯦ ꯐꯖꯅ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯨꯡꯒꯦ ꯑꯩꯅ ꯀꯥꯡꯈꯟꯒ ꯄꯨꯔꯥ ꯊꯥꯗꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯧꯆꯥ ꯊꯤꯜꯂꯨꯔ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯍꯟꯗꯛ ꯂꯨꯍꯣꯡꯗꯧꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯨꯟꯅ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯥꯎꯊꯣꯛꯎꯔꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯋꯥꯈꯜꯁꯦ ꯁꯤꯅꯤꯅꯦ ꯏꯃꯥꯟꯅꯕꯤꯁꯤ ꯀꯌꯥꯝ ꯂꯨꯔꯦꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕꯗ ꯀꯥꯎꯊꯣꯛꯎꯔꯦ ꯑꯗꯣ ꯑꯩꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯒꯦ ꯇꯧꯕꯁꯤꯗ ꯂꯣꯏꯁꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯎꯔꯝꯗꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯇꯨꯝꯃꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯕꯥꯏ ꯕꯥꯏ